ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯐ꯭ꯌꯨꯆꯔ ꯂꯚ ꯅꯪ ꯀꯅꯥꯅꯣ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ. ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ. ꯊꯧꯕꯅ ꯀꯔꯤ ꯂꯥꯂꯣꯡꯁꯤꯜꯂꯤꯕ ꯑꯄꯪꯕꯤ ꯅꯨꯄꯤꯖꯥ ꯑꯅꯤꯗꯨꯅꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ. ꯊꯧꯕ ꯁꯣꯐꯤꯌꯥꯗ ꯇꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯂꯦꯞꯂꯝꯗꯦ. ꯃꯄꯥꯜꯊꯣꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯝꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯁꯣꯐꯤꯌꯥꯗ ꯎꯍꯜꯂꯤ. ꯃꯅꯨꯡꯗ ꯍꯨ ꯐꯨꯝꯂꯤꯕ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯎꯗꯦ. ꯐꯣꯟꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤ. ꯊꯧꯕ: ꯅꯣꯏ ꯊꯣꯏꯗꯣ ꯐꯕ꯭ꯔꯣ? ꯐꯔꯝꯗꯧ ꯃꯥꯜꯂꯤ. ꯁꯣꯐꯤꯌꯥ: ꯑꯁ ꯌꯥꯝ ꯐꯩꯗ, ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯦ. ꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥ ꯑꯗꯨꯝ ꯇꯥꯏ. ꯏꯕꯥꯅꯤꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯌꯥꯏꯌꯦ. ꯑꯣ, ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯇꯤꯟꯅꯧꯀꯣ. ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯈꯟꯅꯔꯛꯀꯅꯤ. ꯈꯟꯅꯔꯣꯏꯗ, ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯁꯦ. ꯂꯩꯁꯥꯕꯤ ꯐꯥꯕꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯅꯨꯄꯤꯗꯤ ꯌꯥꯝ ꯈꯠꯅꯒꯟꯕꯅꯤ. ꯉꯥꯏꯈꯣꯅꯦ, ꯅꯪꯒ ꯑꯩꯒꯁꯦ ꯐꯖꯅ ꯂꯣꯏꯅꯔꯦ, ꯇꯤꯟꯅꯔꯦ. ꯑꯗꯣ ꯍꯥꯟꯅ ꯇꯤꯟꯅꯈꯤꯕ ꯂꯣꯏꯅꯈꯤꯕꯗꯤ ꯑꯩ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗꯦꯕꯣ. ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯃꯗꯨꯗꯅꯦ ꯑꯩ ꯈꯛꯅ ꯅꯤꯡꯁꯤꯡꯕ ꯅꯪꯅꯗꯤ ꯅꯤꯡꯁꯤꯡꯕꯤꯗꯕ ꯄꯨꯛꯐꯠꯇꯕꯤ ꯍꯥꯏꯁꯦ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ, ꯑꯁꯦꯡꯕ ꯀꯥꯎꯈꯤꯕꯅꯦ. ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯁꯨꯝ ꯅꯪꯅ ꯑꯩ ꯀꯥꯎꯊꯣꯛꯄꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕꯅꯤda. ꯁꯣꯐꯤꯌꯥ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯂꯩ. ꯊꯧꯕꯅ: ꯀꯩꯗꯧꯔꯒꯦ? ꯁꯣꯐꯤꯌꯥ: ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯍꯦ, ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ. ꯑꯗꯨꯒꯤ ꯑꯃꯨꯛ ꯀꯞꯇꯅ ꯂꯩꯔꯝꯅꯤ. ꯌꯥꯔꯦꯀꯣ, ꯑꯩ ꯀꯞꯆꯗꯦ. ꯑꯗꯨ ꯊꯝꯃꯒꯦ, ꯐꯤ ꯁꯨꯗꯧꯁꯨ ꯂꯩ, ꯑꯝꯇ ꯁꯨꯔꯨꯈꯤꯒꯦ. ꯍꯣꯏ, ꯊꯝꯖꯔꯣ. ꯊꯕꯛꯀ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣ. ꯍꯣꯏ, ꯊꯝꯃꯦꯀꯣ. ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯊꯧꯗꯣꯛ ꯈꯔ. ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗꯅꯤ ꯊꯥꯅꯤꯟ ꯃꯪꯗꯨꯅ ꯐꯝꯂꯤ. ꯅꯥꯀꯟꯗ ꯏꯅꯥꯎꯕꯁꯨ ꯇꯦꯅꯋꯥ ꯃꯤꯔꯣꯟ ꯉꯥꯡꯕꯤꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩ. ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯣꯏꯔꯕꯁꯨ ꯃꯤ ꯈꯔ ꯑꯗꯨ ꯆꯪꯅꯗꯕ ꯃꯐꯝꯅꯤ. ꯏꯀꯣꯏ ꯀꯣꯏꯅ ꯂꯩ ꯑꯆꯧꯕ ꯃꯈꯜ ꯈꯔ ꯊꯥꯔꯤ. ꯏꯅꯥꯎꯕ ꯎꯆꯦꯛ ꯑꯗꯨ ꯁꯥꯟꯅꯔꯗꯨꯅ ꯊꯥꯅꯤꯟꯗ ꯃꯤꯆꯤꯅ ꯍꯥꯏꯔꯞ ꯌꯦꯡꯂꯒ, ꯃꯪꯕꯅ ꯀꯥꯟꯅꯔꯣꯏꯗ, ꯑꯗꯨꯏ ꯁꯔꯨꯛ ꯑꯣꯏꯗꯧꯕ ꯋꯥꯈꯜ ꯑꯃ ꯈꯜꯍꯧꯕꯅ ꯐꯅꯤ. ꯊꯥꯅꯤꯟ: ꯑꯩꯁꯤꯕꯨ ꯀꯔꯤꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯄꯣꯛꯂꯝꯕꯅꯣ? ꯀꯔꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯅ ꯄꯣꯛꯂꯝꯕꯅꯣ? ꯏꯅꯥꯎꯕ: ꯁꯦ, ꯂꯥꯏꯕꯛꯁꯤꯗ ꯍꯛꯇꯅ ꯂꯣꯏꯈ꯭ꯔꯕꯅꯤ. ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ. ꯊꯥꯅꯤꯟ ꯁꯥꯎꯔꯪꯅꯅ: ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅꯀꯣ, ꯌꯥꯝꯕꯨꯡꯍꯜ ꯄꯥꯕꯨꯡ ꯅꯤꯡꯊꯧꯍꯣꯏꯗ ꯍꯥꯏꯔꯒ ꯅꯨꯄꯤ ꯊꯤꯅꯤꯀꯣ. ꯏꯅꯥꯎꯕ ꯅꯣꯛꯂꯗꯨꯅ: ꯌꯥꯝꯕꯨꯡꯍꯜꯅ ꯌꯥꯔꯛꯀꯅꯤ ꯌꯥꯝꯅ. ꯌꯥꯝꯕꯨꯡꯍꯜꯗꯒꯤ ꯍꯧꯔꯒ ꯏꯆꯦꯝꯆꯤ ꯑꯅꯤ, ꯌꯥꯝꯕꯨꯡ ꯁꯅꯥꯍꯜ ꯑꯃꯠꯇ ꯌꯨꯝ ꯀꯩ ꯄꯥꯟꯗ꯭ꯔꯤ. ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯗꯣꯟꯗꯥꯡ ꯅꯪꯅ ꯌꯥꯔꯛꯀꯅꯤ ꯁꯣꯏꯗꯅ. ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯏꯔꯗꯤ? ꯌꯥꯔꯛꯇ꯭ꯔꯒ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯊꯤꯈ꯭ꯔꯕ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯎꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕꯤꯕꯅꯤꯗ. ꯏꯅꯥꯎꯕꯅ ꯑꯃꯨꯛꯀ: ꯄꯦꯄꯦ, ꯅꯪ ꯑꯝꯇ ꯅꯣꯛꯁꯤꯜꯂꯨ, ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯄꯛꯇꯕꯁꯦ. ꯇꯦꯅꯋꯥ ꯑꯗꯨ ꯈꯣꯡꯕ ꯍꯧꯔꯛꯏ. ꯔꯥꯖꯀꯨꯃꯥꯔ ꯄꯛꯇꯕ ꯍꯥꯏꯅ. ꯊꯥꯅꯤꯟꯅ: ꯍꯦ, ꯅꯪꯃꯁꯨ ꯍꯥꯠꯇꯣꯛꯀꯅꯤ, ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯂꯧꯕ. ꯇꯦꯅꯋꯥ ꯄꯦꯄꯦꯅ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯂꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯅꯥꯎꯕꯅ: ꯌꯥꯔꯦ, ꯂꯦꯞꯄꯨ. ꯅꯪ ꯔꯥꯖꯀꯨꯃꯥꯔꯁꯦ ꯁꯥꯎꯔꯦ. ꯇꯦꯅꯋꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯏꯅꯥꯎꯕ ꯅꯣꯛꯇꯨꯅ: ꯑꯩꯈꯣꯏ ꯄꯦꯄꯦꯁꯦ ꯋꯥ ꯍꯩꯕ ꯌꯥꯝ ꯏꯜꯂꯤꯀꯣ. ꯊꯥꯅꯤꯟ: ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩ ꯍꯥꯜꯂꯝꯃꯒꯦ. ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯆꯠꯅꯕ ꯇꯧꯏ. ꯏꯅꯥꯎꯕꯅ: ꯀꯩꯅꯣ, ꯂꯥꯛꯁꯨ ꯂꯥꯛꯃꯤꯟꯅꯔꯒ ꯅꯊꯟꯇ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯊꯥꯅꯤꯟ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ. ꯂꯥꯞꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯌꯦꯡꯂꯨꯗꯦ. ꯂꯤꯛꯂꯥ ꯑꯃꯗꯤ ꯁꯨꯟꯗꯔꯤ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯐꯥꯎꯔꯒ ꯊꯕꯛ ꯑꯃ ꯊꯥꯔꯛꯄꯒꯤ ꯂꯥꯛꯂꯤ. ꯑꯅꯤꯗꯨꯁꯨ ꯊꯥꯅꯤꯟꯕꯨ ꯎꯔꯗꯨꯅ ꯅꯛꯁꯤꯜꯂꯛꯄꯒ ꯍꯥꯏꯔꯞ ꯈꯣꯏꯔꯝꯃꯤ. ꯁꯨꯟꯗꯔꯤ: ꯔꯥꯖꯀꯨꯃꯥꯔꯕꯨ. ꯊꯥꯅꯤꯟ ꯏꯈꯪ ꯈꯪꯅ: ꯀꯥꯏꯗꯅꯣ ꯏꯆꯦ ꯁꯨꯟꯗꯔꯤ? ꯏꯅꯤꯡꯊꯧꯒꯤ ꯃꯁꯥ ꯅꯝꯅꯕ ꯊꯥꯎꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯤ. ꯑꯗꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯅ ꯂꯥꯛꯆꯕꯅꯤ. ꯊꯥꯅꯤꯟ ꯃꯃꯤꯠꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯂꯤꯛꯂꯥꯗ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ. ꯊꯥꯅꯤꯟ: ꯑꯣ, ꯆꯠꯊꯣꯛꯄꯤꯔꯨꯔꯣ. ꯁꯨꯟꯗꯔꯤꯅ ꯈꯨꯝꯂꯛꯏ. ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔ.
Nupi ani adu chatkrabada Thanin mamai hairap onthokladuna yengai inawbasu changsilai. Inawba lengnaslao. Thanin mang tharaduna chatkre. Inawbasu makuta tenawa yawba poladu pairaduna matungda inaki. Somda Sundari amadi Likla thaudu laururaba tungda tanna mu halei. Sundarina Rajkumar sibu sida kaidoramni jano. Wa ngangdana tumina chatpaduda wari haudorakpani. Likla khangdi aidi che wasu pakna hanagum haidre aduna asida chatkani asida laigani kemta hairamdre. Sundari ngaikone Rajkumar se hanaga manadaba mawang ama iuida aigi mitnara nangbu khanglakdro. Likla su uribani Thanin gi ahongba adubu karisu khangdaba saduna. Khangdi che hoi kharadi ahongba leiba mali. Sundari chatliba adu leplaga Likla da onsinduna. Likla karigumbi amta hairaktrabra? Hairaktre. Nangisina maram oiridra khalibani. Oiroidai che Rajkumar ni matik chabi nupi kayana kaina oijarage haidana lainariba singsida ngaihak mamit ngawbagini. Tanjaduda lanmi nupa amasu lakladuna. Iche kaidoramino achikpasida. Sundari ining thaugi thau lawala ambani nangdi kaidana. Nupa aduna asigi wangda paw ama pirujo haidana. O piruro aikhoi su halage. Hoi je nupa dusu chatkre. Sundari ga Likla ga su halagle. Yawbaga ningthaugi naknaba manai amada thaudu piramle. Sundari di atopa mathau tawkre. Likla di Thanin gi yathangai batai. Adubu Thanin hanagumna karigumba amata hairakidre. Thanin gi kagi wangmada Likla adumak leptuna Thanin na kari hairakpa haiduna ngairaduna lei. Manungda Thanin phamungda hipladuna tumthabadi yadana adumak lei. Asumna chak chaba matam oiraklabada Likla chakthong sangdagi Thanin gi chakluk ama puraduna kagi thongdu hairap thili. Manungda laklibadu Likla ni adumak khangi. Thanin na chango thong londabani. Likla ka aduda tapna changlaklaga nyamtak thariba table aduda acha athaktu thami. Mazai bunga Rajkumar chak chana thaknaba thamjari chabiraro. Thanin ngayakdi tumina lairaga charage thokro. Likla tumina kadagi thokre. Thanin phamungdagi haugalaga acha athak mamangduda famlaga lei. Khanghaudana khanglaw laure. Kana lei? Mapanda lairiba Likla pakhana chensilaglaga hairap makoktu noli. Kari takpigadaba Rajkumar? Sibu kari henjangno? Likla tinga yaurabra haiduna pakhalai. Ngakto hairap sangtoktuna yengi. Kari taurabage Rajkumar? Thanin Likla da mamit khana yengduna. Si kaidagino? Chakthong sangdagi ining thau amadi Rajkumari singna thongana chanaba thongbaduni. Rajkumar gi saruk pujarakpani. Kari asuiba yaurabage? Anauba ama semjarake ngayakta ngaibiba. Thanin Likla pakhana hairakpa aduda maram laitana laukhiba saukhiba adu tapna phathanaba honai. Kena mauna yoklakpagi haunabi maning khajik thungdabada prok chakpa haibadu chaktuna phathaba ngamaudana laurakpani. Thaninna karimta haidana chaktu chakrabada Likla thoksi kadai leisi karam haibadu tare. Thanin khara charaga makhutto hamtoi. Chariba adu Likla fatfamdaraktuna loisili. Thanin phamungda kakhatkhraga maraibaktu makhutna namladuna laikre. Likla kondu thamluraga mathaugi haunabi Thanin gi kada amuk laktuna awat apa hanglare. Mazai bungo kari tawjarauge? Thanin mamiti usaladuna mamaidu suklaga. Koksi yamna chi. Hidak sangdagi hidak kita lauramu. Phagani Rajkumar. Likla khonglai thuna hidak sang tamna lai. Sang adubu panariba nupa ahan aduda hairaga hidak adu purakle.
ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯣꯏꯖꯔꯕꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯂꯤ꯫ ꯂꯤꯛꯂꯥ ꯆꯦꯟꯗ꯭ꯔꯕꯃꯛꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯁꯥꯏꯔꯣꯡ ꯀꯥꯞꯂꯛꯄ ꯃꯥꯜꯂꯤ꯫ ꯂꯤꯛꯂꯥ ꯂꯥꯏꯕꯛꯇ ꯁꯥꯐꯨ ꯀꯟꯅ ꯅꯨꯡꯅ ꯊꯣꯝꯂꯔꯤ꯫ ꯂꯤꯛꯂꯥ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯒꯤꯠ ꯐꯝꯗꯩ ꯂꯥꯏꯕꯛꯇ ꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯏ ꯈꯖꯤꯛꯇꯤ ꯊꯣꯛꯂꯛꯂꯤ꯫ ꯆꯩꯅꯥ ꯑꯗꯨ ꯀꯟꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛꯇꯤ ꯐꯝꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯍꯤꯗꯥꯛꯇꯨ ꯄꯨꯗꯨꯅ ꯍꯧꯒꯠꯂꯒ ꯊꯥꯅꯤꯟꯒꯤ ꯀꯥ ꯇꯝꯅ ꯐ꯭ꯔꯞ ꯐ꯭ꯔꯞ ꯂꯥꯛꯏ꯫ ꯅꯥꯀꯟꯗ ꯑꯁꯣꯡꯕ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯁꯥꯏꯔꯣꯡ ꯄꯥꯏꯔꯒ ꯂꯦꯞꯂꯤ꯫ ꯂꯤꯛꯂꯥ ꯊꯥꯅꯤꯟꯒꯤ ꯀꯥ ꯌꯧꯕꯒ ꯍꯤꯗꯥꯛꯇꯨ ꯄꯥꯇ꯭ꯔ ꯑꯃꯗ ꯆꯥꯛꯁꯪꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯔꯨꯗꯨꯅ ꯁꯦꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯞꯂꯤꯕ ꯊꯥꯅꯤꯟꯒꯤ ꯅꯥꯛꯇ ꯂꯦꯞꯂꯗꯨꯅ, "ꯔꯥꯖꯀꯨꯃꯥꯔ, ꯍꯤꯗꯥꯛ ꯄꯨꯖꯔꯛꯂꯦ, ꯍꯥꯏꯐꯦꯠꯇꯪ ꯍꯧꯒꯠꯂꯛꯀꯗ꯭ꯔꯥ?" ꯊꯥꯅꯤꯟ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯗꯨꯅ ꯍꯥꯏꯔꯞ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯒꯤ ꯈꯨꯠꯇꯒꯤ ꯍꯤꯗꯥꯛꯇꯨ ꯂꯧꯔꯗꯨꯅ ꯊꯛꯏ꯫ ꯂꯤꯛꯂꯥ ꯊꯥꯅꯤꯟꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯊꯥꯅꯤꯟꯅ ꯍꯤꯗꯥꯛ ꯊꯛꯂꯤꯕꯗꯨ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯊꯥꯅꯤꯟ ꯍꯤꯗꯥꯛꯇꯨ ꯊꯛꯄ ꯂꯣꯏꯕꯒ ꯀꯣꯟꯗꯨ ꯂꯤꯛꯂꯥꯗ ꯄꯤꯔꯛꯏ꯫ ꯃꯤꯠꯇꯨꯅ ꯇꯥꯟꯅꯖꯗꯨꯅ ꯌꯦꯡꯈꯤꯕꯤ ꯂꯤꯛꯂꯥ꯫ ꯊꯥꯅꯤꯟꯅ ꯌꯦꯡꯈꯤꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯊꯛꯄ ꯂꯣꯏꯕꯒ ꯂꯤꯛꯂꯥꯒꯤ ꯂꯥꯏꯕꯛꯀꯤ ꯑꯁꯣꯛꯄꯗꯨ ꯎꯈ꯭ꯔꯦ꯫ ꯊꯥꯅꯤꯟ ꯃꯈꯨꯠ ꯍꯥꯏꯔꯞ ꯇꯤꯡꯊꯣꯂꯛꯇꯨꯅ, "ꯂꯥꯏꯕꯛꯇꯨꯗꯤ ꯀꯩꯗꯧꯔꯦ?" ꯂꯤꯛꯂꯥ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ, "ꯀꯩꯁꯨ ꯇꯧꯗꯦ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ." ꯂꯤꯛꯂꯥ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯈꯤ꯫ ꯊꯥꯅꯤꯟ ꯂꯤꯛꯂꯥꯒꯤ ꯈꯨꯠꯇ ꯇꯥꯞ ꯐꯥꯔꯒ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯂꯤꯛꯂꯥ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯁꯥꯐꯨ ꯀꯟꯅ ꯆꯤꯡꯈꯤꯕꯅ ꯐꯃꯨꯡ ꯊꯛꯇ ꯃꯥꯁꯨ ꯐꯝꯂꯦ꯫ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯊꯥꯅꯤꯟꯅ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯨꯅ ꯐꯝꯃꯨ ꯍꯥꯏꯕꯒꯨꯝ ꯅꯝꯗꯨꯅ ꯊꯝꯃꯤ꯫ ꯂꯤꯛꯂꯥ, "ꯔꯥꯖꯀꯨꯃꯥꯔ, ꯌꯥꯅꯤ, ꯑꯩ ꯍꯤꯗꯥꯛ ꯍꯥꯞꯂꯨꯒꯦ." ꯊꯥꯅꯤꯟ ꯂꯤꯛꯂꯥꯒꯤ ꯃꯥꯏꯗ ꯌꯦꯡꯂꯗꯨꯅ, "ꯀꯩꯗꯧꯔꯤꯅꯣ? ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ." "ꯉꯁꯥꯏ ꯆꯥꯛꯊꯣꯡꯁꯪꯗ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯗ ꯌꯩꯁꯤꯟꯈꯤꯕꯅꯤ." "ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ, ꯉꯁꯥꯏ ꯆꯥꯛ ꯄꯨꯔꯛꯄꯗ ꯀꯩꯁꯨ ꯇꯧꯈꯤꯗꯦ." "ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯄꯗ ꯀꯅꯥꯅꯣ ꯈꯪꯗꯦ, ꯅꯨꯡꯅ ꯃꯥꯜꯂꯦ." ꯂꯤꯛꯂꯥ ꯂꯂꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ, ꯑꯉꯥꯡꯅ ꯁꯥꯟꯅꯕꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ. ꯑꯩ ꯊꯣꯛꯈ꯭ꯔꯒꯦ, ꯄꯣꯊꯥꯕꯤꯍꯧꯔꯣ." "ꯅꯨꯃꯤꯗꯥꯡ ꯊꯦꯡꯈ꯭ꯔꯕꯁꯤꯗ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡ?" ꯂꯤꯛꯂꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯗꯨ ꯐꯖꯅ ꯊꯤꯡꯖꯤꯜꯂꯝꯂꯦ꯫ ꯊꯥꯅꯤꯟ ꯐꯝꯂꯒ ꯃꯪꯗꯨꯅ ꯏꯅꯥꯎꯕꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕꯤ ꯂꯤꯛꯂꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯇꯥꯒꯅꯤ. ꯅꯪꯉꯣꯟꯗ ꯋꯥꯈꯜ ꯁꯥꯒꯠꯄ ꯀꯌా ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯤꯛꯂꯥꯕꯨ ꯌꯦꯡꯊꯤꯕ ꯍꯧꯔꯕꯅꯤ. ꯍꯌꯦꯡ ꯇꯨꯡꯗ ꯂꯤꯛꯂꯥꯗ ꯁꯣꯛꯅꯕ ꯁꯤꯟꯒꯅꯨ. ꯅꯪ ꯅꯁꯥꯒꯤ ꯑꯄꯥꯝꯕ ꯈꯛ ꯊꯤꯕꯗ ꯃꯔꯥꯜ ꯂꯩꯇ꯭ꯔꯕꯤ ꯂꯤꯛꯂꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯨ." ꯊꯥꯅꯤꯟ ꯃꯈꯨꯠꯅ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯟꯅ ꯅꯥꯟꯊꯔꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯊꯣꯏ ꯉꯁꯤꯗꯤ ꯌꯥꯍꯧꯔꯛꯄꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯈꯪꯆꯪ ꯆꯪꯅꯤꯡꯂꯛꯂꯤ꯫ ꯁꯣꯐꯤꯌꯥ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯗꯨꯅ ꯀꯣꯂꯦꯖꯇ ꯀ꯭ꯂꯥꯁ ꯑꯃꯈꯛ ꯌꯥꯎꯔꯝꯂꯒ ꯑꯆꯧꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯂꯥꯏꯔꯤꯛ ꯃꯈꯜ ꯁꯨꯅ ꯂꯩꯕ ꯑꯆꯧꯕ ꯂꯥꯏꯕ꯭ꯔꯦꯔꯤꯅꯤ꯫ "ꯁꯣꯐꯤꯌꯥ, ꯀꯩ ꯂꯥꯏꯔꯤꯛꯅꯣ ꯅꯪꯅ ꯄꯥꯅꯤꯡꯉꯤꯁꯤꯕꯣ? ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯃ ꯍꯟꯅ ꯌꯦꯡꯅꯤꯡꯗꯦ. ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦ, ꯀꯩꯅꯣ ꯈꯔ ꯁꯨꯝ ꯌꯦꯡꯅꯤꯡꯗꯅ ꯇꯧꯕꯅꯤ." ꯑꯅꯤꯗꯨ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯃꯤ ꯈꯔꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯄꯥꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯁꯣꯐꯤꯌꯥ, ꯅꯪ ꯀꯩ ꯄꯥꯗꯣꯏꯅꯣ ꯄꯥꯔꯣ, ꯑꯩꯁꯨ ꯁꯤ ꯌꯦꯡꯂꯒꯦ." ꯁꯣꯅꯤꯌꯥ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯂꯒ ꯐꯝꯗꯨꯅ ꯄꯥꯈ꯭ꯔꯦ꯫ ꯊꯣꯏ ꯃꯥꯅ ꯌꯦꯡꯂꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯗ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯂꯝ ꯉꯥꯟꯅ ꯂꯩꯔꯤꯕ ꯑꯊꯥꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯊꯣꯏ ꯃꯥꯅ ꯂꯧꯊꯣꯛꯑꯒ ꯄꯥꯒꯦ ꯇꯧꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯊꯣꯔꯛꯇꯅ ꯅꯥꯏꯇꯣꯝ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯣꯏꯅ ꯂꯧꯊꯣꯔꯛꯏ꯫ ꯁꯣꯐꯤꯌꯥꯒꯤ ꯃꯅꯥꯛꯇꯗꯤ ꯂꯥꯛꯇ꯭ꯔꯗꯨꯅ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯃꯗ ꯐꯝꯊꯔꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ "ꯏꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟꯒꯤ ꯃꯦꯗꯥꯝ" ꯋꯥꯍꯩ ꯈꯔ ꯑꯁꯤ ꯊꯥꯔꯒ ꯃꯈꯥꯗ ꯑꯀꯤꯕ ꯁꯛꯇꯝ ꯈꯔ ꯌꯦꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯌꯦꯛꯂꯤ꯫ ꯊꯣꯏ ꯄꯤꯛꯆꯔꯗꯨꯇ ꯎꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯊꯣꯏ, ꯁꯤꯗ ꯄꯥꯔꯗꯤ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ.
ꯌꯨꯝꯗ ꯑꯣꯏꯅ ꯄꯥꯔꯒꯦ꯫ ꯊꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯒ ꯁꯣꯐꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯣꯅꯤꯌꯥ ꯇꯞꯂꯞꯅ "ꯀꯩꯗꯧꯔꯒꯦ? ꯂꯩꯔꯝꯗ꯭ꯔꯕꯣ? ꯀꯩ ꯂꯥꯏꯔꯤꯛꯅꯣ ꯁꯤꯅ?" ꯊꯣꯏꯅ ꯑꯃꯨꯛ "ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ." ꯁꯣꯐꯤꯌꯥ ꯉꯛꯅ "ꯀꯩꯅꯣ ꯅꯪ ꯄꯥꯔꯔꯣꯏꯗ꯭ꯔꯣ?" "ꯄꯥꯔꯔꯣꯏ, ꯁꯤ ꯄꯨꯈ꯭ꯔꯁꯦ, ꯌꯨꯝꯗ ꯄꯥꯔꯨꯔꯒꯦ, ꯂꯥꯛꯑꯣꯕ." ꯁꯣꯐꯤꯌꯥ ꯃꯥꯅ ꯂꯧꯊꯣꯛꯂꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯑꯍꯟ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯊꯣꯏꯅ "ꯑꯪꯀꯜ, ꯁꯤ ꯑꯝꯇ ꯄꯨꯔꯨꯒꯦ." ꯅꯨꯄꯥ ꯑꯗꯨ ꯅꯣꯛꯂꯗꯨꯅ "ꯍꯥ, ꯀꯔꯤ ꯂꯥꯏꯔꯤꯛꯅꯣꯅꯦ?" "ꯁꯤꯅꯦ ꯑꯪꯀꯜ." "ꯑꯣ, ꯊꯥꯏꯅꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯁꯦ ꯅꯪꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣꯅꯦ?" "ꯁꯨꯝ ꯄꯥꯅꯤꯡꯗꯅ ꯇꯧꯕꯅꯦ." "ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤꯅꯣ?" ꯊꯣꯏ ꯉꯥꯏꯍꯥꯛ ꯈꯜꯂꯒ "3 ꯑꯪꯀꯜ." "ꯑꯣ, ꯁꯤꯗꯅꯦ ꯁꯥꯏꯟ ꯑꯃꯇꯪ ꯍꯦꯛ ꯇꯧꯔꯝꯃꯣ." "ꯍꯣꯏ." ꯊꯣꯏ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯔꯝꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ꯫ ꯁꯣꯐꯤꯌꯥ "ꯅꯪꯒꯤ ꯅꯨꯡꯁꯤꯠꯁꯤꯗꯤꯕ ꯀꯣꯛꯀ ꯉꯥꯎꯏ." ꯊꯣꯏ ꯈꯤꯇꯪ ꯅꯣꯛꯂꯗꯨꯅ "ꯏꯁ, ꯅꯣꯡ ꯐꯥꯗꯣꯛꯇꯅꯤꯗ ꯅꯪꯁꯨ." ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯧꯅꯔꯦ꯫ ꯊꯣꯏ ꯐꯣꯟꯁꯨ ꯍꯟꯅꯐꯥꯎ ꯌꯦꯡꯂꯨꯗꯦ꯫ ꯍꯜꯂꯛꯄꯒ ꯐꯤ ꯍꯣꯡꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ パꯍꯧꯅꯕ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕꯤ ꯃꯆꯥꯅ ꯀꯣꯂꯦꯖ ꯉꯟꯅ ꯍꯜꯂꯛꯄꯗꯨꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ? ꯉꯟꯇꯥꯅ ꯍꯜꯂꯛꯏꯗ." ꯊꯣꯏ ꯄꯥꯒꯦ ꯇꯧꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯅ ꯃꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯃꯤ꯫ "ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯑꯃꯇꯪ ꯌꯥꯎꯔꯝꯂꯒ ꯑꯗꯨꯝ ꯍꯜꯂꯛꯑꯕ." "ꯀꯔꯤ ꯂꯥꯏꯔꯤꯛꯅꯣꯅꯦ ꯅꯪꯅ ꯑꯃꯨꯛ ꯄꯥꯗꯣꯏꯗꯨꯕꯣ? ꯃꯃꯥ ꯍꯩ ꯃꯍꯤ ꯁꯦꯝꯕꯤꯔꯛꯎꯔꯣ?" "ꯌꯥꯔꯅꯤ, ꯊꯣꯛꯈ꯭ꯔꯣ, ꯊꯣꯡꯁꯤ ꯉꯥꯁꯤꯜꯂꯝꯃꯨ." ꯂꯦꯝꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯒꯤ ꯊꯣꯡꯗꯨꯁꯨ ꯉꯥꯁꯤꯟꯕꯤꯔꯝꯂꯦ꯫ ꯊꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯏ꯫ ꯁꯣꯛ ꯑꯃꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟ, ꯃꯖꯥꯏꯕꯨꯡꯉꯣ, ꯑꯍꯜ ꯄꯨꯔꯦꯝꯕ, ꯌꯥꯏꯃ ꯁꯅꯥꯍꯜ, ꯑꯇꯣꯝꯕ ꯊꯥꯅꯤꯜ꯫ ꯊꯣꯏ ꯋꯥꯈꯜꯗ "ꯊꯥꯅꯤꯜꯒ ꯀꯧꯏꯅꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤ, ꯁꯨꯕꯤꯇ꯭ꯔꯥ ꯑꯃꯗꯤ ꯂꯇꯥꯁꯅꯥ." ꯄꯥꯔꯤꯇꯣꯟꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯌꯥꯎꯔꯛꯂꯤ꯫ ꯃꯆꯥꯈꯩꯗ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡ ꯅꯣꯛꯅꯤꯡꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯅ ꯍꯦꯟꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯅꯤꯡꯕ ꯈꯖꯤꯛ ꯊꯨꯡꯗꯕꯗ ꯅꯤꯡꯉꯥꯏ ꯆꯀꯤ ꯇꯧꯔꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯇꯣꯝꯕꯁꯨ ꯑꯣꯏꯔꯛꯄꯅ ꯃꯆꯦ ꯃꯌꯥꯝꯕꯁꯤꯡꯅ ꯃꯅꯤꯡ ꯇꯧꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯏ꯫ ꯅꯤꯡꯊꯧ ꯄꯥꯔꯤꯇꯣꯟꯅ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯅꯤꯡꯊꯧ ꯑꯣꯏꯖꯔꯕꯁꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯑꯌꯥꯝꯕ ꯄꯨꯔꯦꯝꯕꯅ ꯇꯧꯔꯝꯃꯤ꯫ ꯃꯆꯤन ꯃꯅꯥꯎꯁꯤꯡ ꯑꯃꯠꯇ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯗ꯭ꯔꯤ꯫ ꯄꯨꯔꯦꯝꯕꯒꯤ ꯆꯍꯤꯗꯤ 90 ꯌꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯗ꯭ꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯍꯜꯁꯨ ꯆꯍꯤ 30 ꯍꯦꯜꯂꯕꯅꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯅꯤꯁꯨ ꯑꯗꯨꯛ ꯆꯍꯤ ꯌꯥꯝꯂꯕꯅꯤ꯫ ꯊꯥꯅꯤꯜ ꯆꯍꯤ 19 ꯈꯛ ꯁꯨꯕꯗ ꯉꯥꯏꯔꯤ꯫ ꯅꯣꯡꯃ ꯀꯣꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯁꯦꯕꯥꯔꯤ ꯈꯟꯕꯒꯤ ꯊꯧꯔꯝꯅꯤ꯫ ꯍꯥꯟꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯦꯕꯥꯔꯤ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯗ ꯏꯔꯥꯡ ꯇꯧꯁꯤꯟꯕꯁꯨ ꯌꯥꯎꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯜꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯖꯔꯕꯗꯤ ꯈꯟꯅ ꯃꯀꯦ ꯁꯦꯝꯅꯗꯨꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯂꯤ꯫ ꯁꯨꯟꯗꯔꯤ "ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯦꯅꯦ." ꯂꯤꯛꯂꯥ "ꯂꯣꯏꯔꯦ ꯏꯆꯦ." ꯁꯨꯟꯗꯔꯤꯒ ꯂꯤꯛꯂꯥꯒꯁꯨ ꯍꯥꯊꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯔꯝ ꯍꯧꯒꯗꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯁꯦꯕꯥꯔꯤꯁꯤꯡꯗꯨꯁꯨ ꯐꯤꯔꯣꯜ ꯅꯥꯟꯅ ꯁꯦꯠꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯂꯥ ꯃꯊꯟꯇ ꯃꯥꯅ ꯁꯦꯠꯂꯛꯂꯤꯕ ꯐꯤꯔꯣꯜꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯑꯇꯣꯞꯄ ꯁꯦꯕꯥꯔꯤꯁꯤꯡꯗꯨ ꯂꯤꯛꯂꯥꯗꯤ ꯌꯦꯡꯂꯗꯨꯅ ꯅꯣꯛꯂꯤ꯫ ꯂꯤꯛꯂꯥꯗꯤ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯀꯣꯅꯨꯡꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯥꯗꯤ ꯍꯥꯟꯅ ꯁꯦꯠꯄ ꯁꯦꯕꯥꯔꯤꯒꯤ ꯐꯤꯖꯣꯜꯗꯨ ꯑꯗꯨꯃꯛ ꯁꯦꯠꯇꯨꯅ ꯂꯥꯛꯏ꯫ "ꯏꯅꯥꯎꯕ, ꯅꯨꯡꯉꯥꯏꯖꯩꯅꯤꯗ ꯅꯣꯏꯒꯤ ꯄꯨꯟꯁꯤꯗꯣ." ꯊꯥꯅꯤꯜ "ꯅꯨꯡꯉꯥꯏꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅꯦꯅ ꯌꯥꯎꯗ ꯌꯥꯗꯕꯒꯤ ꯐꯝꯂꯕꯅꯤ꯫ ꯑꯩꯗꯤ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕꯅꯤ꯫ ꯁꯨꯒꯨꯝꯕ ꯊꯕꯛꯁꯤ ꯀꯌꯥ ꯍꯩꯅꯗꯦꯕ." "ꯏꯅꯥꯎꯕ." "ꯑꯩꯈꯣꯏꯗꯤ ꯀꯝꯗꯧꯕ? ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯁꯤꯗꯤ." "ꯑꯩꯗꯤ ꯌꯥꯎꯅꯤꯡꯗꯦ꯫
ꯁꯦꯕꯥꯔꯤꯁꯤꯡꯗꯨ ꯄꯨꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯊꯥꯅꯤꯟ ꯏꯍꯩ ꯍꯩꯅꯔꯝꯗꯕ ꯁꯦꯕꯥꯔꯤꯁꯤꯡꯗꯨꯗ ꯌꯦꯡꯂꯨꯕꯗꯒꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯛꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪ ꯔꯥꯖꯀꯨꯃꯥꯔ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡꯒꯤ ꯁꯦꯕꯥꯔꯤ ꯈꯟꯕ ꯂꯣꯏꯔꯕꯗ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯝꯕ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯟꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯂꯦ꯫ ꯀꯔꯤꯃꯠꯇ ꯆꯥꯡꯌꯦꯡ ꯄꯥꯡꯗ꯭ꯔꯤꯉꯩ ꯊꯥꯅꯤꯟ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯕꯤ ꯂꯤꯛꯂꯥꯕꯨ ꯃꯍꯥꯛꯀꯤ ꯁꯦꯕꯥꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯥ ꯆꯥꯎꯅ ꯂꯥꯛꯂꯤꯕꯤꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯟꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯡꯉꯛ ꯉꯛꯄ ꯌꯥꯎ ꯁꯥꯎꯅꯕ ꯌꯥꯎ ꯇꯧꯅꯈ꯭ꯔꯦ꯫ ꯄꯨꯔꯦꯝꯕ: ꯀꯔꯤꯅꯣꯅꯦ ꯊꯥꯅꯤꯟ, ꯇꯧꯔꯤꯕ ꯆꯥꯡꯌꯦꯡꯁꯤꯗꯤ ꯀꯝꯗꯧꯕ? ꯊꯥꯅꯤꯟ: ꯌꯥꯝꯕꯨꯡꯍꯜ, ꯌꯥꯔꯅꯤ, ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯨꯔꯒꯦ꯫ ꯑꯩꯒꯤ ꯁꯦꯕꯥꯔꯤꯗꯤ ꯑꯩ ꯏꯁꯥꯅ ꯈꯟꯖꯔꯦ꯫ ꯂꯇꯥꯁꯅꯥ: ꯀꯔꯤꯅꯣ ꯊꯥꯅꯤꯟ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯑꯍꯜ ꯂꯃꯟꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯏꯆꯦꯝꯁꯤ, ꯑꯩꯒꯤ ꯁꯦꯕꯥꯔꯤꯕꯨ ꯑꯩꯅ ꯈꯟꯕꯗ ꯀꯌꯥꯝ ꯀꯥꯏꯒꯦꯅꯦ? ꯁꯨꯕꯤꯇ꯭ꯔꯥꯅ ꯑꯃꯨꯛ: ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ, ꯅꯤꯌꯣꯝꯗ ꯇꯧꯁꯤꯁꯅꯥ꯫ ꯄꯨꯔꯦꯝꯕꯁꯨ ꯋꯥ ꯉꯥꯡꯗꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯑꯁꯨꯝ ꯂꯩ꯫ ꯂꯤꯛꯂꯥꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ, ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯒ ꯃꯈꯨꯠꯅ ꯇꯥꯁꯤꯟꯗꯨꯅ ꯀꯤꯅ ꯂꯦꯞꯂꯤ꯫ ꯄꯨꯔꯦꯝꯕ: ꯌꯥꯔꯦ, ꯂꯦꯞꯄꯣ, ꯅꯣꯏ ꯉꯥꯡꯅꯔꯅꯨ, ꯁꯅꯥꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯂꯁꯅꯨ꯫ ꯊꯥꯅꯤꯟꯅ: ꯑꯗꯨꯅꯦꯕ, ꯌꯥꯝꯕꯨꯡꯍꯟꯇꯅꯤ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯔꯤꯁꯦ꯫ ꯄꯨꯔꯦꯝꯕꯅ ꯑꯃꯨꯛ: ꯅꯪꯅ ꯈꯟꯕ ꯄꯥꯝꯕ ꯁꯦꯕꯥꯔꯤꯁꯨ ꯐꯪꯖꯔꯣ꯫ ꯊꯥꯅꯤꯟ ꯍꯔꯥꯎꯅ ꯅꯣꯛꯂꯗꯨꯅ ꯂꯩ꯫ ꯄꯥꯔꯤꯇꯣꯟ ꯃꯆꯥ ꯑꯇꯣꯝꯕꯅ ꯍꯔꯥꯎꯖꯕ ꯑꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯩ, ꯋꯥꯗꯤ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯕꯨ ꯊꯥꯅꯤꯟꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯊꯥꯅꯤꯟꯗ ꯑꯁꯥ ꯇꯧꯗꯨꯅ ꯂꯥꯛꯆꯕ ꯁꯦꯕꯥꯔꯤꯁꯤꯡꯒꯤ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯛꯂꯥꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯕ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯂꯒ ꯁꯨꯟꯗꯔꯤꯅ ꯂꯤꯛꯂꯥꯕꯨ ꯋꯥꯔꯤ ꯁꯥꯕꯤꯔꯤ, ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔ ꯃꯈꯩ ꯇꯥꯛꯄꯤꯔꯤ꯫ ꯁꯨꯟꯗꯔꯤ: ꯌꯦꯡꯉꯣꯏ ꯂꯤꯛꯂꯥ, ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯁꯦ ꯈꯔ ꯉꯥꯎꯕꯅꯤ, ꯃꯅꯤꯡ ꯈꯖꯤꯛ ꯊꯨꯡꯂꯛꯇꯕꯗ ꯅꯤꯡꯉꯥꯏ ꯆꯛꯀꯤ ꯇꯧꯕꯅꯤ꯫ ꯅꯪꯕꯨ ꯃꯥꯅ ꯑꯇꯝꯅꯅ ꯈꯜꯂꯤꯕꯁꯦ ꯏꯆꯦꯗꯤ ꯆꯤꯡꯅꯩ꯫ ꯅꯪ ꯄꯪꯒꯅꯨ, ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯔꯥꯖꯀꯨꯃꯥꯔꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯗꯦꯀꯣ, ꯊꯃꯣꯏ ꯄꯤꯈꯤꯕ ꯌꯥꯗꯦꯀꯣ꯫ ꯃꯈꯣꯏꯗꯤ ꯑꯆꯧꯕꯅꯤ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯀꯩꯅꯥ ꯑꯣꯏꯒꯗꯕꯤ ꯍꯥꯏꯅꯕ ꯂꯣꯏꯔꯝꯂꯒꯅꯤ꯫ ꯅꯪ ꯄꯪꯒꯅꯨ, ꯏꯆꯦꯅ ꯇꯥꯛꯂꯤꯕꯁꯦ ꯏꯜꯂꯨꯀꯣ꯫ ꯂꯤꯛꯂꯥꯅ ꯑꯃꯨꯛ: ꯏꯆꯦ, ꯑꯩꯁꯨ ꯈꯪꯖꯔꯅꯤ꯫ ꯈꯪꯗꯕ ꯃꯇꯥꯡꯗ ꯏꯆꯦꯅ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯤꯌꯨꯀꯣ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤꯗꯤ ꯏꯆꯦ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯅꯤ ꯈꯟꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯟꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯔꯕꯗ ꯊꯥꯅꯤꯟꯒꯤ ꯃꯤꯠꯌꯦꯡ ꯈꯨꯗꯤꯡ ꯁꯦꯟꯅꯖꯔꯤꯕꯤ ꯈꯔꯗꯗꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯟꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯂꯤꯛꯂꯥꯒꯤ ꯃꯐꯝꯗ ꯏꯅꯥꯎꯕ ꯅꯠꯇꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯅꯨꯡꯁꯤ ꯐꯣꯡꯖꯔꯨꯕ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯟꯈꯤ, ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯂꯤꯛꯂꯥꯕꯨ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯂꯤꯛꯂꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯅ ꯄꯥꯟꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯔꯥꯖꯀꯨꯃꯥꯔ ꯊꯥꯅꯤꯟꯒꯤ ꯋꯥꯈꯜꯁꯨ ꯏꯆꯥꯏ ꯆꯥꯏꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯃꯤ ꯄꯥꯛ ꯆꯪꯗꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯏꯅꯥꯎꯕ ꯑꯃꯗꯤ ꯊꯥꯅꯤꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯎꯗꯨ ꯏꯅꯥꯎꯕꯗ ꯇꯝꯂꯒ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ꯫ ꯏꯅꯥꯎꯕ: ꯑꯩꯅ ꯍꯥꯏꯕꯗꯨꯅꯤꯅꯦ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯤꯕꯤ ꯃꯉꯣꯟꯗ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯧꯔꯦ꯫ ꯊꯥꯅꯤꯟ ꯁꯥꯎꯔꯪꯅꯅ: ꯍꯧꯖꯤꯛ ꯃꯤꯁꯛꯇꯣ ꯊꯤꯔꯒ ꯗꯟꯗꯤ ꯄꯤꯔꯕꯗꯤ? ꯏꯅꯥꯎꯕꯅ ꯑꯃꯨꯛ: ꯀꯔꯝꯅ ꯊꯤꯗꯧꯔꯤꯕ? ꯂꯣꯟꯅ ꯊꯨꯞꯅ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯔꯛꯀꯅꯤ, ꯑꯗꯨꯁꯨ ꯅꯪꯒꯤ ꯁꯦꯕꯥꯔꯤ ꯑꯃꯒꯤꯗꯃꯛ ꯂꯩꯄꯥꯛ ꯄꯨꯟꯖꯥꯎ ꯊꯤꯜꯂꯒ ꯃꯤꯁꯛꯇꯨ ꯊꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯊꯥꯅꯤꯟ: ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ꯫ ꯏꯅꯥꯎꯕ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯋꯥꯅꯕ ꯆꯩꯊꯦꯡ ꯄꯤꯅꯕꯈꯛ ꯑꯣꯏꯔꯗ꯭ꯔꯥ? ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩ ꯍꯤꯡꯅꯤꯡꯉꯛꯇ꯭ꯔꯦ꯫ ꯏꯅꯥꯎꯕꯅ ꯇꯞꯅ: ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯨꯔꯤꯗꯨꯅ? ꯊꯥꯅꯤꯟ: ꯈꯪꯗꯦ ꯑꯩꯁꯨ, ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ? ꯐꯔꯦꯁꯦ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯁꯣꯝꯗ ꯁꯨꯟꯗꯔꯤꯅ ꯂꯤꯛꯂꯥ ꯃꯀꯣꯛ ꯆꯤꯛꯂꯦ ꯍꯥꯏꯅ ꯅꯝꯕꯤꯔꯤ꯫ ꯁꯨꯟꯗꯔꯤ: ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯣꯅꯦ, ꯂꯥꯏꯕꯛꯁꯤꯗ ꯑꯣꯟꯊꯣꯛ ꯊꯤꯅ ꯁꯣꯛꯂꯦ ꯋꯥꯅꯤ꯫ ꯂꯤꯛꯂꯥ:
ꯏꯆꯦ, ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦꯁꯨ ꯌꯥꯔꯣꯏꯗ꯭ꯔꯥ? ꯃꯗꯨꯗꯤ ꯌꯥꯔꯣꯏꯌꯦ, ꯍꯧꯖꯤꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯑꯇꯣꯝꯕꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤꯅ꯫ ꯑꯩꯅ ꯆꯪꯉꯨꯕ ꯃꯐꯝꯁꯦ ꯂꯥꯟꯒꯤ ꯂꯥꯟꯃꯛꯇ꯫ ꯄꯨꯟꯁꯤ ꯂꯝꯕꯤꯗꯤ ꯂꯥꯟꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯈꯥꯡꯒꯗꯕꯅꯤ, ꯄꯨꯝꯅꯃꯛ ꯈꯥ ꯆꯤꯛꯇꯨꯅ꯫ ꯄꯨꯟꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯃꯤꯀꯨꯞꯇ ꯋꯥꯈ꯭ꯔꯤꯕ ꯊꯦꯡꯅꯈ꯭ꯔꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯔꯛꯇꯨꯅ ꯃꯍꯩ ꯌꯥꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯃꯍꯩ ꯌꯥꯟꯕ ꯎꯄꯥꯜ ꯑꯣꯏꯔꯛꯈꯤꯗ꯭ꯔꯥ? ꯋꯥꯈꯜ ꯄꯤꯛꯁꯟꯒꯅꯨ, ꯑꯗꯨꯏ ꯁꯔꯨꯛ ꯃꯤꯠꯁꯦ ꯎꯏꯁꯜꯂꯨ, ꯑꯗꯨꯒ ꯄꯣꯊꯥꯅꯕ꯫ ꯂꯤꯛꯂꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯟꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯤ꯫